Manipur Story Babs ki beer singamadi subscriber singbo ahan bamaktada channel asigi maikai dagi nolok pu uchari ngasi so mayam na thoidok hindok na pambiri ba babung BK Panji mayum gi khujek dagi ana wari ima muk puduna lakchari mayam gi damak mathang manong naina sandok na bagi damak miyam da kushin na ba haiduna puduna lakchare phono gi sagol marum Phono hanagum chingyada atang bibu sajik pijaba chatpa haure haujikti kana amatana phono da aranba yeng amatte yengnadre phono bo leba kiningthau amagum kina luna chatnakre phono lakpada thaugalon bebar uttuna laptakna thaidokni phono gi aningba apama matung ina khungangi mong chadaba lambi thong lampak sanabung semba yaba nongma nongmagi semjin chajinba haukre phono na laikai laikai chattuna kari karamba semba saba yaba koina chattuna yengduna semjinkre haujikti khungang ado masa nanba taruba khun ama oikre khungangi miyam pumbana phono bu nungsina sonakre phono gi thogjan haiba migi phana ba tawba migi mabuk na handaba haidok khiba wa ngak na chatpa magul mayam sing ado sonai tattana phono bu laiga manana mipum khudingi mamitta ure unung manung da su madu mangai phono gi achumba chatpa niti niyam kaidaba nan thak tawdaba jing lemba magun kya do wari ne phono bu mahak punung sidaba amatta yawde phono gi thabak ni haibida kana amatana hiktok nade phono gi warina jagat sangsar pumba machin da pandaba yawde ningthau mak na tawge khandraba thabak kaya phono na paikhat pa horak laibak sin mathungna mathang leptana semba saba tawrakpana haujikti laibak ki kachin koya thungna chakhattaba mong tadaba khul amatta leitre haibi yar Chatningba jagada chatningba laibaki machi amada khul amada hekta chatpada khudong sadaba haibadu amatta leitre unama asi phono gi apamagi ingit matungina ining thawna paikhatpani phono na asi tongningi haina haipetang palakpada pawdubu hek pirakpada raskanyana taksinbana mahal laibak amagi ningthok panjarabusu phono na ningthogi mathakta hukum tawbaga chap manarakne chahi mangarum hokre umlang langkhre mapham pumba phono gi khunganga atai khunganga kari su khenadre khenari ba haibabu phono gi masagi leibam yum asi khakta ngai mi kharana haini ningthau asi phono na oirabadi amukka hena lebag asi chawkhatkani somdana kaishum sangda thamlakliba daku manga ado wayen ba haure mathang wayen sangda pukhatna machin mawa hangbada kondumgi anek ba khunek ngakta oiram pot lakba mi gi mapot munba mi phuba thang tena mi bu hat patupagi thabak matungda hek tawbada makhong makhut kakthakani haiba akanba hukum tawthakre iroi loibada daku khongbu odugi luchingba akhanaba numit leptuna masak naiba wayel mapu kayaga jaban lowba hokre kondum wayen sangda yamna chiksinna puraktuna wayel kondum nangi punsida huranba migi mapot munbagi thabagasi kayarak sukre hayo mapu ibungo hadaki asina ahanbani nangi yunga phono gi yunga kayam lamne mapu ibungo yumleng paringne yum nipan mapan khaktamak madutani kanaba nangna phono se hana masa khangdabra khangje angang pungkak chawrok padagi
ꯑꯩꯍꯥꯛ ꯑꯗꯨꯃꯛ ꯈꯪꯖꯩ. ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯐꯣꯅꯣꯒꯤ ꯁꯒꯣꯜ ꯃꯨꯟꯗꯨꯅ ꯂꯧꯒꯦ ꯍꯣꯠꯅꯔꯤꯕꯗꯤ? ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯨꯔꯛꯎ ꯍꯥꯏꯕꯅꯤ. ꯃꯥꯅ ꯌꯥꯗꯦ. ꯅꯪꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗꯤ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯑꯍꯣꯏ, ꯌꯥꯎꯖꯈ꯭ꯔꯦ. ꯑꯩꯅ ꯐꯣꯅꯣꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯩ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯒ ꯂꯝꯕꯤꯗ ꯅꯈꯣꯏ 8-9 ꯆꯪꯗꯨꯅ ꯐꯣꯅꯣꯒꯤ ꯁꯒꯣꯜ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ? ꯑꯩ ꯀꯣꯟꯗꯨꯝꯁꯤ ꯄꯨꯟꯁꯤꯜꯂꯨ. ꯑꯗꯨꯒ ꯃꯌꯥꯡꯂꯦꯟ ꯑꯁꯤꯗ ꯂꯤꯆꯩꯅ 8ꯂꯛ ꯀꯥꯔꯟ ꯂꯥꯎ. ꯑꯗꯨꯒ ꯄꯨꯊꯣꯔꯛꯎ. ꯃꯄꯨꯏꯕꯨꯡꯉꯣ, ꯃꯄꯨꯏꯕꯨꯡꯉꯣ. ꯣꯏ ꯇꯣꯛꯄꯤꯔꯣ ꯃꯄꯨꯏꯕꯨꯡꯉꯣ. ꯋꯥꯠꯂꯤ. ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ. ꯌꯥꯡꯂꯦꯠꯇꯦ, ꯌꯥꯡꯂꯦꯠꯇꯦ. ꯀꯔꯤꯅꯨꯡꯒꯤ ꯄꯥꯡꯊꯣꯛꯆꯔꯨꯕ? ꯃꯄꯨꯏꯕꯨꯡꯉꯣ, ꯇꯧꯕꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯅꯅꯥꯏ ꯈꯥꯡꯕꯗ ꯋꯥꯔꯦ, ꯅꯅꯥꯏ ꯈꯥꯡꯕꯗ ꯋꯥꯔꯦ. ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ. ꯑꯩ ꯂꯣꯏꯔꯕ꯭ꯔꯥ? ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ. ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯦ. ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ. ꯅꯪꯅ ꯑꯣꯏꯗꯕ ꯄꯥꯎꯈꯨꯝ ꯈꯨꯝꯂꯛꯂꯕꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯪꯕꯨ ꯃꯤꯐꯨ ꯀꯥꯗ ꯄꯨꯁꯤꯟꯒꯅꯤ. ꯍꯥꯏꯌꯨ, ꯐꯣꯅꯣꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯈꯤ? ꯐꯖꯅ ꯅꯤꯡꯁꯤꯡꯂꯒ ꯈꯨꯝꯃꯨ. ꯃꯄꯨꯏꯕꯨꯡꯉꯣ, ꯐꯣꯅꯣꯒꯤ ꯁꯒꯣꯜꯁꯦ ꯑꯩꯒꯤꯅꯤ. ꯑꯩꯅ ꯄꯤꯕꯅꯤ. ꯑꯩ ꯅꯪꯅ ꯄꯤꯕꯁꯤ ꯆꯨꯝꯂꯕ꯭ꯔꯥ? ꯆꯨꯝꯂꯦ. ꯑꯣ, ꯐꯔꯦ. ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯔꯦ. ꯑꯗꯨꯒ ꯅꯪꯅ ꯄꯤꯊꯣꯛꯈ꯭ꯔꯕ ꯁꯒꯣꯜ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯍꯨꯔꯥꯜꯅꯅꯥꯗ ꯃꯨꯟꯒꯦ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯃꯇꯝ ꯈꯔ ꯊꯝꯗꯨꯅ ꯍꯔꯥꯎꯍꯟꯕ ꯑꯗꯣ ꯌꯥꯔꯦ. ꯑꯩꯅ ꯑꯃꯨꯛ ꯂꯧꯁꯤꯟꯒꯦ ꯇꯧꯕꯅꯤ. ꯍꯥꯏ, ꯐꯣꯅꯣꯗ ꯅꯪꯅ ꯁꯒꯣꯜ ꯄꯤꯕꯅꯤ ꯍꯥꯏꯔꯦ. ꯁꯒꯣꯜ ꯑꯁꯤ ꯃꯇꯝꯗꯨꯗ ꯀꯌꯥꯝꯗꯤ ꯆꯥꯎꯔꯦ? ꯍꯩ, ꯃꯁꯤ ꯆꯩ ꯈꯥꯡꯉꯤꯅꯦ ꯃꯁꯦ. ꯍꯩ, ꯆꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ. ꯃꯄꯨꯏꯕꯨꯡꯉꯣ, ꯃꯄꯨꯏꯕꯨꯡꯉꯣ, ꯇꯣꯛꯄꯤꯔꯣ, ꯇꯣꯛꯄꯤꯔꯣ. ꯃꯁꯤ ꯅꯅꯥꯏ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ. ꯍꯥꯏ, ꯅꯪꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯀꯌꯥꯔꯛ ꯃꯤꯐꯨ ꯆꯩ ꯅꯪꯒꯅꯤ? ꯑꯩꯅ ꯃꯉꯣꯟꯗ ꯃꯔꯨꯝ ꯑꯣꯏꯅ ꯄꯤꯕꯅꯤ. ꯀꯔꯤ? ꯃꯔꯨꯝ ꯑꯣꯏꯅ? ꯅꯠꯇꯦ. ꯀꯗꯥꯏꯗꯒꯤ ꯁꯒꯣꯜ ꯃꯔꯨꯝꯅꯣ ꯅꯪꯗꯤ? ꯑꯩꯈꯣꯏꯗ ꯄꯥꯜꯂꯦ. ꯀꯔꯤ? ꯁꯒꯣꯜ ꯃꯔꯨꯝꯕ? ꯅꯠꯇꯦ, ꯅꯈꯣꯏꯗ ꯄꯥꯜꯂꯦ ꯍꯥꯏꯕ? ꯍꯣꯏ, ꯑꯁꯦꯡꯕꯃꯛꯀꯤ ꯑꯩꯈꯣꯏꯗ ꯄꯥꯜꯂꯦ ꯁꯒꯣꯜ ꯃꯔꯨꯝ ꯑꯗꯣ. ꯑꯩ ꯀꯌꯥꯝ ꯆꯥꯎꯏ? ꯅꯈꯨꯠ ꯇꯝꯃꯨ. ꯉꯧꯕ꯭ꯔꯥ ꯉꯥꯡꯕ꯭ꯔꯥ? ꯃꯄꯨꯏꯕꯨꯡꯉꯣ, ꯃꯆꯨꯗꯤ ꯉꯧꯗꯦ, ꯑꯗꯨꯕꯨ ꯋꯥꯎꯊꯥꯡꯅꯩ. ꯑꯗꯨꯒ ꯃꯔꯨꯝ ꯑꯗꯨꯗꯤ ꯁꯨꯃꯨꯛ ꯆꯥꯎꯏ, ꯑꯁꯨꯃꯨꯛ. ꯍꯥꯏ, ꯀꯗꯥꯏꯗ ꯄꯥꯟꯕ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ, ꯋꯥꯄꯟ ꯃꯔꯛꯇ ꯄꯥꯟꯕꯅꯤ. ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯤꯕ꯭ꯔꯥ? ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ. ꯄꯥꯜꯂꯝꯈꯤꯒꯅꯤ. ꯏꯃꯥꯗ ꯑꯩꯅ ꯍꯦꯛꯇꯠꯀꯅꯨ ꯍꯥꯏꯗꯨꯅ ꯃꯦꯟꯅꯔꯝꯕꯅꯤ. ꯌꯥꯔꯦ. ꯍꯧꯖꯤꯛꯃꯛ ꯅꯪ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔꯒ ꯁꯒꯣꯜ ꯃꯔꯨꯝ ꯑꯗꯣ ꯍꯦꯛꯂꯛꯄ ꯇꯥꯏ. ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯅꯥ ꯑꯅꯤꯃꯛ ꯋꯥꯌꯦꯟ ꯀꯥꯇꯤꯅ ꯆꯞꯊꯠꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯗꯨꯝꯕꯨ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔꯒ ꯐꯣꯅꯣꯒꯤ ꯈꯨꯡꯒꯪꯗ ꯊꯥꯈ꯭ꯔꯦ. ꯀꯣꯅꯨꯡꯒꯤ ꯃꯃꯥꯅ
ꯃꯆꯥꯅꯨꯄꯥꯕꯨ ꯎꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯊꯣꯛꯈꯤ ꯃꯅꯤꯡꯗ ꯇꯣꯔꯕꯣꯠ ꯃꯔꯤꯔꯣꯝ ꯄꯥꯜꯂꯝꯃꯤ ꯂꯤꯕꯁꯨ ꯐꯅ ꯌꯥꯝꯅ ꯂꯤꯔꯦ ꯀꯣꯟꯗꯣꯝꯅ आद पालिबिसिनी हाइदना मखुटना थिन्दुना ताकि निंथौ मनाय अमना अमतंग हेक्लगा दोलाइदा थम्मि अदुगा तोरबोट अदुगा कोनुम अदुगा अमुग निंथौ कोनुंगदा हलक्लम्मि मथंगी नुमिता अमुग मखोइगी वायेन संगददा कोनुमबो अमुग वायेन बहौरे मसी सगोल मरुम हाइबदु सोइद्रब्रा सोइद्रे वाइन मपु ओ मसी सब मानब्रा फोनोद नंगना पीखिबा मरुमदा होय चप माने नंगना हानदे सगोल ओइना पीखि हाय अदुगा अमुक कयाम सारवा कान पीगी हंगबदा मरुम ओइना पीबनी हाइबा नतब्रा वाइन मपु मरुमदगी ओलकपने मरुमसे अइगिनी कनाना कोले करम जीवन कोले फोनो मसाना कोन बने करम न कोन बा हाय नुमित क्यानी दा ओन बा नुमित 15 दा ओन बने अदुगा सेग्राक ता कोन बने नंगी सगोल मरम सिबु कोन बदा कयादी ओन करे फोनो खक्तने कनासु कोनदे मसीगी से सगोल मरम नि हाइबसी नंग न ताब्रा फोनो मसाना हाना खंगब्रा महाक्ति करिमता खंगदे अइना ताकपीबने अदुगा अइना माबु नुंसीदना मंगोंदा पीबीबने सगोल मरम से नंगी इंखोंदा पाले नंगना अमुक्तसु कोंद्री करमना नुमित 15 दा ओली हाइरिबनो अइना खंगजबा खरा ले मपु इबंगो नंगना खंगबा खरादु हायो अइना खंगबा हाइबदी अइदी चुमना खंगजबने होइने नंगना चुमना खंगजबदुनिने नुमित 15 दा ओनबनी हाइजबने नंगनासु अमुक्ता कोंद्री हाइरे ममांगदसु कनामतसु कोंद्री हाइरे नंगना अमुक नुमित 15 दा ओनगनी हाइरे अकोनबा ममांगदा यावखिदना करमना नुमित 15 दा ओनगनी हाइरिबनो मपु इबंगो मदुदी फोनो दा हंगबियो फोनो ना कोन बने ऐ फोनो गिदी खंगले नुमित 15 दा ओलीजे खंगदना लैरबनी नंगना हाइबदगी माना खंगबनी मरुम सुनंगिनी मागिदी महाक मसाना कोंजबनी अदुगा अमुकसो नंगना अमुक ताकपीरमदगी नंगदी मरुम सि कोनबा हाइफम थोई ऐ मरुम सिनंग कोनबा हिगदरा मपु इबंगो हाइजगनी अइना फोनोदा लोइना ताकपीबने अइना माबु यामना सुनुंसीबने नंगी सगोल मरुम पाले कोनबा हे नंगना फोनोदा पिथोखरबादबो फोनोगी ओइख्रे नंगी सगोलगी मरुमसु नंगी मनिंगदा पाले नंगना कोनबसु हैतबा नतबा करिगिनो नंगना नंगीदमक्ता सगोल अमा ओनबा होनद्रिबा पारे ngasi numit 15 ni matam pirage ngasi dagi marumsi kon ba horo nang sagol masaw ina puthorok patay ngamdrabadi awa batagani na asumna warep tadana kondum kaisum sangi kamada mathanta torbot aduga thamjinkre lebak pumjaw khinkre kondum dako sagol marum kolhankre मरुम मदु तोरबो नि हाइनि माइ माइ ताबदा ngakni तोरबो से सगोल मरुम नि हाइबा अददा पाव सिदगी मयुम मयुम दा हौरिबा तोरबो अमता इंसांग होइना चानादि ली ली दुना थमना खरे कैसुम संग पानरिबा निंथौ मनाइ सिंगना यामना कोपना अयुक नुमिदांग सेनादना ngaihak leitana yengsil ondonggi wakal thoktre करिनो इन तौगदब सिबो वाखलसी खनफम थोक्त्रे फोनो बोइन पंगी हाइदुना पंहाइदा हाइजिनखिबा ओनसु ओलैदबा नुमित 15 सुबदा अइना कोलेबा मरुम मसिना करिगुम्बा ओलक्तबा थोक्लगना अइना तागदबा दसा
ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯩꯐꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯤꯕꯨ? ꯑꯗꯨꯕꯨ ꯐꯣꯅꯣ ꯃꯍꯥꯛꯅ ꯇꯣꯔꯕꯣꯠ ꯑꯗꯨꯕꯨ ꯀꯣꯟꯗ ꯀꯣꯜꯂꯤꯗ꯭ꯔꯥ? ꯅꯨꯃꯤꯠ 15ꯅꯤꯗꯗꯤ ꯑꯣꯜꯂꯤ ꯍꯥꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯁꯦꯡꯅ ꯑꯩꯅ ꯍꯥꯏꯗꯣꯛꯍꯧꯕꯁꯨ ꯍꯥꯏꯍꯧꯗ. ꯀꯣꯟꯗꯨꯝ ꯋꯥꯈꯜꯅ ꯍꯨꯃꯥꯡ ꯄꯨꯛꯂꯨꯞ ꯂꯨꯞꯈ꯭ꯔꯦ. ꯀꯣꯟꯗꯨꯝꯒꯤ ꯃꯇꯧꯗꯨꯗ ꯁꯒꯣꯜ ꯃꯔꯨꯝ ꯑꯣꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯩꯁꯥ ꯄꯤꯕꯒꯨꯝ ꯍꯨꯃꯥꯡꯅ ꯂꯨꯞꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯅꯩ. ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯀꯣꯟꯗꯨꯝ ꯅꯨꯡꯁꯥ ꯊꯤꯕꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯦ. ꯀꯔꯤꯅꯨꯡꯒꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯁꯦ ꯋꯥꯌꯦꯜꯁꯪꯗ ꯉꯥꯡꯂꯨꯔꯤꯕꯅꯣ ꯈꯪꯗꯦ. ꯑꯗꯨꯒ ꯐꯣꯅꯣꯅ ꯀꯔꯝꯅ ꯀꯣꯜꯂꯤꯕ? ꯑꯗꯨꯒ ꯀꯔꯝꯅ ꯑꯃꯨꯛ ꯑꯣꯜꯂꯛꯂꯤꯕ? ꯑꯣꯏꯕ ꯌꯥꯔꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤꯕꯨ ꯐꯣꯅꯣ ꯃꯍꯥꯛꯀꯤꯗꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕ? ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ. ꯉꯁꯤ ꯑꯁꯤ ꯅꯨꯃꯤꯠ ꯁꯨꯔꯦ. ꯉꯁꯤꯅꯤ ꯀꯣꯟꯗꯨꯝꯅ ꯀꯣꯟꯕ ꯁꯒꯣꯜ ꯃꯔꯨꯝ ꯑꯣꯟꯒꯗꯕ ꯍꯥꯏꯅꯈ꯭ꯔꯦ. ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ. ꯀꯣꯟꯗꯨꯝ ꯃꯇꯝꯕꯥꯛꯇ ꯇꯣꯔꯕꯣꯠ ꯑꯗꯨꯕꯨ ꯀꯣꯟꯕ ꯎꯏ. ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃꯗ ꯌꯦꯡꯂꯨꯅꯕ ꯊꯥꯔꯛꯏ. ꯑꯣꯟꯕꯒꯤ ꯃꯃꯤ ꯎꯗꯤ ꯍꯥꯏꯅ ꯇꯝꯃꯤ. ꯃꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯅꯨꯃꯤꯠ 4-5ꯅꯤ ꯆꯣꯟꯊꯅ ꯀꯣꯜꯍꯟꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯦ. ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯀꯣꯟꯗꯨꯝ ꯑꯗꯨꯅ ꯁꯒꯣꯜ ꯃꯔꯨꯝ ꯑꯗꯨꯕꯨ ꯑꯣꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯋꯥꯌꯦꯜꯁꯪꯒꯤ ꯆꯩꯔꯥꯛ ꯃꯔꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ. ꯅꯨꯃꯤꯠ 4-5ꯅꯤ ꯑꯗꯨ ꯁꯨꯖꯤꯜꯂꯛꯂꯦ. ꯅꯨꯃꯤꯠꯁꯤꯡ ꯑꯗꯨꯕꯨ ꯍꯥꯞꯂꯕꯁꯨ ꯃꯔꯨꯝ ꯑꯗꯨ ꯃꯆꯥ ꯑꯣꯟꯗ꯭ꯔꯦ. ꯋꯥꯌꯦꯜꯁꯪꯗ ꯑꯃꯨꯛ ꯄꯨꯊꯣꯛꯅꯕ ꯋꯥꯌꯦꯜ ꯃꯄꯨꯅ ꯍꯨꯀꯨꯝ ꯇꯧꯔꯛꯂꯦ. ꯀꯣꯟꯗꯨꯝ ꯃꯁꯥꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯔꯦ. ꯆꯥꯗ ꯊꯛꯇꯕꯒꯤ ꯇꯨꯝꯗꯕꯒꯤ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯅ ꯅꯟꯊꯕꯒꯤ ꯁꯨꯔꯦ. ꯍꯩ ꯀꯣꯟꯗꯨꯝ, ꯅꯪꯅ ꯅꯨꯃꯤꯠ 15ꯅꯤꯗ ꯑꯣꯜꯂꯤ ꯍꯥꯏꯕ ꯑꯗꯨ ꯅꯨꯃꯤꯠ 4-5 ꯑꯃꯁꯨ ꯍꯥꯞꯂꯦ. ꯀꯔꯤ ꯑꯣꯟꯗ꯭ꯔꯤꯕꯅꯣ? ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯅꯦ. ꯑꯩꯅ ꯀꯣꯟꯕ ꯅꯠꯇꯦ. ꯐꯣꯅꯣꯅ ꯀꯣꯟꯖꯕꯅꯦ. ꯍꯩ, ꯅꯪꯅ ꯀꯣꯟꯗꯅ ꯀꯅꯥꯅ ꯀꯣꯜꯂꯤ? ꯅꯨꯃꯤꯠ 18ꯅꯤ ꯍꯦꯜꯂꯦ ꯅꯪꯅ ꯀꯣꯜꯂꯤꯕꯁꯤ. ꯍꯩ, ꯃꯁꯤꯡ ꯑꯃꯨꯛꯇ ꯄꯥꯎ. ꯐꯣꯅꯣꯒꯤꯗꯤ ꯅꯪꯅ ꯇꯥꯛꯄ ꯅꯨꯃꯤꯠ 15ꯅꯤꯗ ꯑꯣꯟꯕꯅꯤ. ꯅꯪꯁꯨ ꯀꯣꯟꯕ ꯍꯩ ꯍꯥꯏꯕꯗꯥꯏ. ꯀꯔꯤꯒꯤ ꯑꯣꯟꯗꯦ? ꯃꯤ ꯑꯃꯅ ꯋꯥꯅ ꯀꯣꯟꯗꯨꯅ ꯑꯣꯜꯍꯟꯕ ꯁꯒꯣꯜꯕꯨ ꯅꯪꯒꯤ ꯑꯣꯏꯅꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤ? ꯅꯪꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ. ꯃꯔꯨꯝꯁꯨ ꯅꯪꯅ ꯄꯤꯕ ꯑꯣꯏꯔꯝꯂꯣꯏ. ꯍꯩ, ꯆꯠꯂꯣ. ꯀꯣꯟꯗꯨꯝꯁꯤ ꯀꯅꯥ ꯂꯩ? ꯃꯤꯐꯨ ꯀꯥꯗ ꯄꯨꯁꯤꯜꯂꯨ. ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯍꯜꯂꯨ. ꯃꯅꯥ ꯑꯅꯤꯗꯣ ꯋꯥꯌꯦꯟ ꯀꯥꯇꯤꯅ ꯃꯇꯣꯟ ꯆꯞꯊꯠꯂꯨ. ꯀꯣꯟꯗꯨꯝꯒꯤ ꯃꯅꯥ ꯑꯅꯤꯃꯛ ꯇꯪꯈꯥꯏꯔꯣꯝ ꯀꯥꯇꯤꯅ ꯆꯞꯊꯠꯈ꯭ꯔꯦ. ꯀꯣꯟꯗꯨꯝ ꯈꯣꯡꯅ ꯂꯥꯎꯗꯨꯅ ꯈꯥꯡꯂꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯑꯇꯩꯗꯨꯗꯤ ꯃꯥꯒꯤ ꯆꯍꯤ ꯁꯨꯔꯒ ꯊꯥꯗꯣꯛꯄꯒꯤ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ. ꯑꯗꯨꯒ ꯀꯣꯟꯗꯨꯝꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯍꯜꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ. ꯀꯣꯟꯗꯨꯝꯒꯤ ꯃꯅꯥ ꯑꯅꯤꯗꯣ ꯋꯥꯌꯦꯟ ꯀꯥꯇꯤꯅ ꯆꯞꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯦꯒꯥꯛ ꯀꯥꯏꯈ꯭ꯔꯦ. ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯊꯛ ꯅꯤꯛꯅꯩ. ꯋꯥꯌꯦꯜ ꯃꯄꯨꯒꯤ ꯋꯥꯌꯦꯟ ꯑꯗꯨꯗ ꯅꯤꯡꯊꯧꯁꯨ ꯄꯦꯟꯖꯔꯝꯃꯤ. ꯄꯥꯎꯁꯤ ꯐꯣꯅꯣꯒꯤ ꯈꯨꯡꯒꯪꯗꯁꯨ ꯋꯥ ꯂꯥꯎꯈ꯭ꯔꯦ. ꯀꯂꯛ ꯄꯦꯜꯂꯤꯗ ꯀꯣꯟꯗꯨꯝ ꯑꯗꯨ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯎꯔꯒ ꯀꯜꯂꯛꯄ. ꯀꯔꯤ ꯁꯥꯔꯦ? ꯃꯅꯥꯁꯨ ꯆꯞꯊꯠꯂꯦꯌꯦ. ꯃꯄꯨꯟꯁꯤ ꯆꯨꯞꯄꯁꯨ ꯊꯕꯛ ꯁꯨꯍꯟꯕ. ꯀꯩꯁꯨꯝ ꯁꯪꯗ ꯃꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯅꯤꯗꯣ ꯉꯥꯡꯅꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ. ꯀꯣꯟꯗꯨꯝ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯈ꯭ꯔꯕꯁꯨ ꯀꯣꯟꯗꯨꯝꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯦ. ꯁꯦꯠꯄ ꯆꯥꯕꯗꯒꯤ ꯂꯩꯐꯝꯗꯒꯤ ꯐꯤꯔꯣꯜ ꯋꯥꯠꯇꯅ ꯐꯣꯅꯣꯅ ꯄꯤꯔꯦ. ꯀꯣꯟꯗꯨꯝꯒꯤ ꯃꯃꯥ ꯐꯥꯎꯕꯅ ꯐꯣꯅꯣꯗ ꯈꯨꯔꯨꯝꯖꯔꯕꯅꯤ. ꯃꯃꯥꯗꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯀꯣꯟꯗꯨꯝꯕꯨ ꯁꯨꯛꯌꯥ ꯌꯥꯗꯦ. ꯎꯠꯄꯥꯠ ꯇꯧꯕ ꯃꯥꯕꯨ ꯃꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ. ꯀꯣꯟꯗꯨꯝꯅ ꯐꯣꯅꯣꯗ ꯇꯣꯔꯕꯣꯠ ꯑꯗꯨꯕꯨ
sagol murumni haijinki. Madudasu mamana yamna saukibani. Phonogi sagol aduna tasengna torbor adudagi oli onde haiba adudani chamamnariba. Adubu leibak aduda leiba angang lising na phonogi sagol murumdagi onba sagol amagi mangnari. Tumin konduna yengnari. Hanna amuktang oladi haina hotnaba lepnade. Oithokpa ngamlaroidaba thabak adubu oithokpa yana khanne. Mina panghaida haine. Phonogi sagol adu torbotagi onba oiramloi. Isorna thaujan biduna phonona singloksinba chatpada isorna pirakpa oiramgani. Adubu phonogi torbotti tangkhai tana khaibok lerami. Sagol adubu pokpada ngairibani haine. Khangde thajagadra thajaroidra. Sahi tararom haukre. Haujik phawba ba men tanadana phonogi sagolde sangsar punamakna wari nari.